थोइबी हिक हिक लाउना कपली कोली बदुसु थादोक्ते हेना दुम चेना कोली नुपादुसु तौफम खंगलमदे सोरदु सांगना मुक्तंग होंतोकलदुना थोइबीना कोलीबा मकुट अदु लौथोई अदुगा मसादु थोइबीदा उनसिल्ली लुक्थादुना लैरिबी थोइबीगी माइथोंदु हाइफेतंग हाइगेटपीदुना पी अदु तैथोकलगा मकोकता नुसीना नानथबिरई राजना कईगिनो कपीबदे कपकनो थोइबी अहिला आसिदे कपकनो से धरास सी हाइरगा अमु कपलई अहिना कपकनो हाइरगा सेबा थोइबी कपकनोबा नंग नहान मखै काय चलुगे असु कुइबसे करीमता हाइरक्ट्रि कईगिनो नंग आई नुसीदबा नत्रा आइदि नंग गाइबदा कया वाइ खंगब्रा थोइबीगी मचिन्दो कबोक पोकपीदा हौरई रासु थोइबीगी मचिन्ना बद्रंग बद्रंग हाइथरकपदु हौरकपदुदा अकोइबदा मी लेब्रा हाइदुना हाइफेट येंगी भक्तदु मम्मी चफुमुक लाउखै येंदुना लेरंबदु उबदा अमुक रासदु मतोमते इकाइबा फाउरई तंजादुदा चनबीसु थोइबीना हुंदो अमगा चटकिबगी साउनिंगबंदना मचिन्दु ngang-ngang changakpani adubu tawramliba moongdu ubada mamit mana chapyongi mangla taibangla haiduna amuk khalai aduga makhutna mamit na mana khumjillaga yengai ngakpana suloikre rasna kamdongna bhakta lakani haraga amuksu khalli thoibina nangdi aigi kemta khande aibu nusidaba male chanbigi phone dagi tawbane phone na supang fangde kaya ningi no khangde pabung da tawrakadabadasu number khangde ado aina id phone do phone dre ai le hori khangadi chithi ni khangde amani khangde upai tawraga paw amadi hairak pa yadraba thoibe daras ayam sauninge nang yam phatte ai bu yam halle thoibe bhaktana yareda ahuba khoi gi shu khara khanbiyuda थोइबीदु हौजिक खक्तदा भक्त लैबदु उरई इकाइरदुना रासकी मनाक्तगी खजिक हंदोक्तुना ममाइदु लुक्थरगा लै रासना चनबी नंगसु लाइरा काखलाओ चनबीना धरास नंग केदौरगे काखलाओ बुट्टी नतेको अस नतेदा लाओने काखलाओने आइदी बुट मालुरे कईगिनो हाइसे चाही अमा हेलफो केम हारक्तबदुदा कना खंगने इस भाबदीबा अइबो सिगी भक्ति चिराय तांगसिदा हाइकिदाइने मरोलदा केम हारक्ट्रबा चनबीदु थोइबीदा फट यिंगलई चनबीना हाइरक्तेबो ओ सोमदा फरक ताबा खरा लैबा अदुगिने चनबीना हक्चांगदी केसु थोइदोकपा तौद्रेको रासना तौद्रे पुंफो फरगा लाअबने थोइबीना आई चालो लगे ए नंग हौजिकदा थकलइदुदि थकनिंगिब्रा आइदि थकनिंद्रेबो नंगी नते लाओ नंगसु दारास दाबक्ता नहक लेरमुको भक्त रासना होय होय थोइबी अमदि चनबी चंख्रबा मतुंग रासका भक्तगा वारी सानै कईगिनो नंगना सोमदा पावम थाइरंद्रेदे हाइड्रिनि कइनो कईगिनो बा हाइड्रिदो नुसी चांगिंग तौरिने कनागी चांगे थोइबीगा नंगगी रासतु ममित मना चपयुंगी भक्तना मागी असेंगबा खंख्रबा हाइदुना खलई भक्त सोर असांगबा अमा होंदोकलदुना सोफादुदा ngathai aduga tapna hairei aishu khangida ras nangi pukchel aduga thoibigi pukchel su ai khangi nang muklai bak foba nupa ama muleram khidrane कईनो नंगना हाइदुबा भक्ति आई ज्ञान अमता ताद्रे रास नंगना नाबा होरकपा दिल्लीदा चंगमदाइगेदा संडे अमदा अखोइ पुलप चाक चानसेना कौबदो निक्सिंगिब्रा ए खंगी नुमितो चाक कनामदा चानखिद्रे आइना मरम ओइरगा नुमितुदा थोइबीगा नंगा सानखिबा वारी खुदें आई लोइना ताहौवे रासतु मतिन कुट लाउना योसिल्ली भक्तना मखा तारई नंगना दुनु सिजबी थवाइदगिसु हेली हारिबा थोइबीबो इफमदा सिनारबा होटनरिबदा कईगिनो रास आई नंगबु याम साउनिंगे भक्ति
ꯑꯩ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯗ꯭ꯔꯣ? ꯅꯨꯡꯁꯤꯕꯕꯨ ꯍꯣꯡꯕ ꯌꯥꯕ꯭ꯔꯣ? ꯅꯪꯒ ꯆꯟꯕꯤꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕꯗ ꯅꯪ ꯌꯥꯒꯗ꯭ꯔꯣ? ꯍꯥ, ꯅꯪ ꯌꯥꯒꯗ꯭ꯔꯕ? ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ? ꯚꯛꯇꯤ, ꯍꯣꯏ, ꯑꯩ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤ, ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡ ꯃꯇꯧ, ꯑꯩ ꯇꯁꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯌꯦ. ꯑꯗꯨꯕꯨ ꯔꯥꯖ, ꯑꯩꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯗꯒꯤ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯒ ꯊꯣꯏꯕꯤꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ, ꯅꯪꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯩ, ꯅꯪꯒꯤꯗꯃꯛ ꯀꯌꯥꯝ ꯀꯞꯆꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯔꯥꯖ? ꯅꯪꯅ ꯑꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯤꯀꯨꯞ ꯈꯪꯗꯦ ꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯔꯛꯏꯕꯁꯦ. ꯄꯥꯕꯨꯡꯗ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯪꯉꯤꯕ. ꯄꯥꯕꯨꯡꯗꯣ ꯂꯥꯏꯕꯛꯇ ꯈꯨꯗꯨꯝ ꯁꯨꯔꯒ ꯈꯥꯡꯕꯅꯦ, ꯑꯉꯥꯡꯁꯤꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ. ꯃꯥ ꯃꯁꯥꯒꯤ ꯀꯤꯗꯅꯤ ꯐꯥꯎꯕ ꯗꯣꯅꯦꯠ ꯇꯧꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯐꯥꯎ ꯂꯣꯏꯈꯤꯕꯅꯦ. ꯑꯗꯨꯕꯨ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯆꯥꯟꯅꯗꯕꯒꯤ ꯇꯣꯛꯈꯤꯕꯅꯦ. ꯃꯁꯤꯗꯕꯨ ꯅꯪꯅ ꯃꯥ ꯍꯨꯟꯗꯣꯛꯑꯝꯒꯦ ꯈꯜꯂꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯔꯥꯖ? ꯀꯔꯤ, ꯑꯩꯒꯤ ꯊꯣꯏꯕꯤꯅꯕ ꯃꯥꯒꯤ ꯀꯤꯗꯅꯤ? ꯅꯠꯇꯦ ꯃꯗꯨ. ꯚꯛꯇꯤ, ꯅꯪ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯪꯗꯤ ꯃꯇꯝꯗꯨꯗ ꯑꯁꯤꯕꯒ ꯄꯥꯡꯈꯛꯅꯤ. ꯗꯣꯛꯇꯔꯅ ꯋꯥꯔꯤꯐꯥꯎ ꯀꯟꯅ ꯁꯥꯒꯅꯨ ꯍꯥꯏꯔꯝꯕꯅꯦ. ꯑꯁ ꯚꯛꯇꯤ, ꯑꯩ ꯀꯩꯒꯤꯅꯣ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ. ꯔꯥꯖ, ꯇꯞꯊꯧꯁꯦ. ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ. ꯅꯪ ꯊꯣꯏꯕꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯍꯧꯔꯣ. ꯑꯩꯅ ꯁꯤꯟꯅꯔꯕꯅꯦ. ꯅꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩꯅ ꯀꯩꯅꯥꯗꯥꯟ ꯄꯤꯗꯧꯔꯤꯕꯅꯦ. ꯁꯅꯥꯇꯣꯝꯕꯗꯤ? ꯔꯥꯖꯀꯤ ꯋꯥꯗꯨꯗ ꯚꯛꯇꯗꯨ ꯃꯌꯥ ꯍꯤꯒꯠꯂꯛꯏ. ꯃꯥꯅ ꯆꯟꯕꯤꯒꯤꯗ ꯄꯤꯍꯜꯂꯁꯤ. ꯆꯟꯕꯤꯁꯤꯅ ꯑꯩ ꯂꯧꯔꯒꯦ. ꯑꯦ, ꯐꯥꯒꯤ ꯇꯧꯅꯤꯗ ꯅꯣꯛꯁꯦꯅ. ꯇꯟꯖꯥꯗꯨꯗ ꯆꯥ ꯄꯨꯊꯣꯔꯛꯏ. ꯊꯣꯏꯕꯤꯅ, ꯗꯥ ꯚꯛꯇ ꯆꯥ, ꯗꯥ ꯔꯥꯖꯀꯤꯅ ꯁꯤꯗ ꯂꯩꯔꯦ. ꯊꯝꯃꯣ ꯊꯝꯃꯣ. ꯔꯥꯖꯅ, ꯀꯗꯥꯏ ꯀꯗꯥꯏ? ꯑꯦꯛꯖꯥꯝꯗꯤ ꯀꯃꯥꯏ ꯇꯧꯈꯤꯒꯦ ꯅꯣꯏ ꯑꯅꯤꯕꯣ? ꯆꯟꯕꯤꯅ, ꯈꯪꯗꯦꯗ, ꯑꯗꯨꯝ ꯇꯧꯔꯝꯃꯦ. ꯊꯣꯏꯕꯤ, ꯚꯛꯇꯔꯥꯖꯅ, ꯇꯧꯔꯝꯅꯤꯅ ꯋꯥꯈꯜꯅ ꯎꯡꯉꯤꯀꯥꯟꯗ. ꯚꯛꯇꯒꯤ ꯋꯥꯗꯨꯗ ꯆꯟꯕꯤꯒ ꯊꯣꯏꯕꯤꯒꯗꯨ ꯅꯣꯛꯆꯩ. ꯔꯥꯖꯅ, ꯑꯩ ꯅꯪꯉꯣꯟꯗ ꯍꯪꯕ꯭ꯔꯣ? ꯍꯪꯗ꯭ꯔꯁꯨ ꯍꯥꯏꯕꯤꯔꯤꯕꯅꯤ ꯀꯩꯅꯣ. ꯇꯥꯅꯤꯡꯗꯦ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯊꯣꯏꯕꯤ, ꯀꯃꯥꯏ ꯇꯧꯔꯝꯒꯦ? ꯈꯪꯗꯦꯗ, ꯑꯗꯨꯝ ꯏꯔꯝꯃꯦ. ꯚꯛꯇꯅ, ꯇꯨ ꯑꯩꯅ ꯍꯥꯏꯗꯨꯅꯤ. ꯔꯥꯖꯇꯨ ꯚꯛꯇꯗ ꯄꯩꯅ ꯌꯦꯡꯂꯛꯏ. ꯊꯣꯏꯕꯤꯅ, ꯗꯥ ꯔꯥꯖ, ꯀꯩꯗꯧꯔꯦ? ꯅꯪ ꯑꯥꯗ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯗꯣ? ꯔꯥꯖ ꯆꯥꯗꯨ ꯁꯤꯞ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯤꯡꯉꯤ. ꯑꯗꯨꯒ ꯇꯦꯕꯜꯗꯨꯗ ꯊꯅꯝꯂꯒ ꯍꯥꯏꯔꯛꯏ. ꯉꯍꯥꯟꯅ ꯊꯣꯔꯛꯑꯗꯧꯅꯤ. ꯁꯣꯝꯗ ꯐꯔꯛ ꯑꯃꯨꯛ ꯇꯥꯕ ꯑꯗꯨꯒꯤꯅꯤ. ꯀꯩ ꯐꯔꯛꯅꯣ? ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯒ ꯊꯥ ꯑꯃꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯊꯗꯕ ꯌꯥꯔꯣꯏꯅ ꯂꯩꯔꯦ. ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯊꯣꯛꯂꯛꯅꯕ ꯇꯤꯀꯦꯠ ꯀꯛꯄ ꯆꯠꯄꯗ ꯄꯥꯕꯨꯡꯒ ꯆꯦꯆꯧꯒꯗꯣ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯆꯦꯆꯧꯒꯤ ꯃꯈꯣꯡꯗꯣ ꯄꯨꯔꯥ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯕꯅꯦ. ꯊꯥ 5-6ꯃꯨꯛꯅꯤ ꯀꯦꯝ ꯇꯧꯕ ꯌꯥꯗ꯭ꯔꯤꯁꯦ. ꯄꯥꯕꯨꯡꯕꯨꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ. ꯆꯦꯆꯧꯗꯣ ꯁꯣꯛꯏꯀꯥꯟꯗ ꯃꯥꯒꯤ ꯊꯕꯛꯇꯣ ꯆꯠꯇ꯭ꯔꯦꯗꯅ. ꯈꯤꯇꯪ ꯐꯒꯠꯄꯩ ꯑꯗ ꯆꯠꯄ ꯍꯧꯔꯦ. ꯀꯨꯏꯅ ꯁꯨꯇꯤ ꯂꯧꯔꯨꯕꯩ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯦ. ꯊꯥ 4ꯃꯨꯛꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯄꯨꯔꯥ ꯇꯣꯛꯆꯔꯒꯦꯅ ꯆꯦ ꯊꯥꯔꯝꯃꯒ ꯂꯥꯛꯏꯅꯦ. ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯗꯨꯅ ꯀꯩꯒꯤ? ꯑꯣ, ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯄꯥꯕꯨꯡꯅ ꯅꯪ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯍꯥꯏꯌꯦ. ꯀꯣꯟꯅ ꯑꯩꯅ ꯑꯃꯨꯛ ꯇꯧꯕꯗꯗꯤ ꯐꯪꯗ꯭ꯔꯦ ꯊꯣꯏꯕꯤ. ꯑꯗꯣ ꯇꯥꯃꯣꯒꯤ ꯐꯣꯟ ꯇꯥꯍꯧꯕꯅꯦ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ. ꯑꯗꯨꯒꯤ ꯑꯣꯏꯔꯝ ꯇꯥꯏꯌꯦ. ꯇ꯭ꯔꯥꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯅꯦ, ꯐꯪꯗ꯭ꯔꯦ ꯑꯗꯨꯝ. ꯑꯗꯨꯒ ꯗꯥꯔꯥꯁꯀꯤ ꯅꯝꯕꯔꯗꯨꯅ ꯀꯩ ꯍꯥꯏꯕ? ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯤꯗꯨꯅ? ꯊꯣꯏꯕꯤ, ꯆꯦꯆꯧ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯆꯦꯆꯧꯅ ꯑꯩꯒꯤ ꯐꯣꯟꯗꯣ ꯄꯨꯈꯤꯕꯅꯦ. ꯍꯧꯖꯤꯛꯐꯥꯎ ꯐꯣꯟ ꯄꯥꯏꯗ꯭ꯔꯤ ꯑꯩ. ꯑꯦ, ꯀꯩꯒꯤ? ꯅꯪꯅ ꯈꯜꯍꯟꯗꯣꯏꯅꯦ. ꯑꯗꯨꯒ ꯍꯟꯗꯛ ꯂꯩꯕꯗ ꯅꯪꯒꯤꯁꯨ ꯑꯃ ꯌꯥꯍꯧꯔꯗꯧꯅꯤ. 12ꯁꯨ ꯂꯣꯏꯔꯕꯅꯤꯅ ꯐꯣꯟ ꯄꯥꯏꯕ ꯌꯥꯔꯦ. ꯑꯗꯩꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯐꯥꯎꯅꯔꯗꯣꯏꯅꯦ. ꯚꯛꯇꯔꯥꯖꯅ, ꯋꯥꯔꯦꯗ. ꯆꯟꯕꯤ, ꯏꯕꯥꯅꯤ ꯊꯣꯛꯍꯧꯕꯅ ꯐꯗꯧꯔꯤꯕ. ꯑꯩꯕꯨ ꯅꯥꯀꯣꯡꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦꯗ. ꯆꯟꯕꯤꯗꯣ ꯅꯣꯛꯂꯛꯏ. ꯔꯥꯖꯅ, ꯇꯥꯅꯤꯡꯗꯕ ꯅꯪ ꯅꯅꯥ ꯃꯦꯟꯁꯤꯜꯂꯨ, ꯅꯠꯇ꯭ꯔꯅꯦ ꯆꯟꯕꯤ? ꯆꯟꯕꯤꯗꯨ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯛꯏ. ꯊꯣꯏꯕꯤꯗꯤ ꯏꯀꯥꯏꯔꯗꯨꯅ ꯂꯨꯛꯊꯔꯒ ꯂꯩ. ꯁꯅꯥꯇꯣꯝꯕ ꯚꯛꯇ ꯂꯥꯛꯅꯤ ꯍꯥꯏꯕꯗꯨꯗ ꯉꯁꯤ ꯑꯣꯐꯤꯁ ꯉꯟꯅ ꯀꯨꯝꯃꯛꯏ. ꯒꯦꯠ ꯌꯧꯔꯛꯄꯗ ꯊꯣꯡꯒꯥꯟꯗ ꯈꯥꯝꯂꯝꯃꯤꯕ ꯒꯥꯔꯤꯗꯨ ꯎꯕꯗ ꯊꯃꯣꯏꯗ ꯆꯤꯡꯅꯕꯗꯤ ꯍꯥꯏꯐꯦꯠ ꯐꯥꯎꯏ.
ꯔꯥꯁ ꯂꯥꯛꯄ ꯖꯥꯠꯂ ꯍꯥꯏꯅ ꯈꯟꯖꯥꯅꯩ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯆꯪꯉꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯈꯜꯂꯒ ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯐꯝꯂꯝꯂꯤꯕ ꯃꯌꯥꯝꯗꯨ ꯁꯅꯥꯇꯣꯝꯕꯒꯤ ꯒꯥꯔꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯄꯨꯂꯞ ꯌꯦꯡꯉꯛꯏ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ꯫ ꯔꯥꯁꯅ "ꯚꯥꯏ ꯍꯜꯂꯛꯑꯕꯣ?" ꯔꯥꯁꯅ ꯀꯧꯔꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡꯒ ꯈꯪꯅꯨ ꯅꯨꯡꯁꯤꯔꯛꯄꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯃꯥꯟꯅꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯟꯅꯨꯄꯤꯒꯤ ꯃꯕꯨꯡ ꯑꯣꯏꯖꯔꯤꯕ ꯔꯥꯖꯅꯤ꯫ ꯄꯥꯎ ꯐꯥꯎꯔꯛꯇꯕꯗꯨ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯔꯥꯖꯇ ꯈꯨꯠꯇꯨꯝꯅ ꯁꯨꯏ꯫ "ꯑꯌꯣꯃ, ꯑꯁ ꯀꯩ ꯍꯥꯏꯕ ꯑꯗꯨꯗꯤ? ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯁꯤꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ? ꯑꯃꯨꯛ ꯂꯥꯛꯏ ꯀꯩꯒꯤꯅꯣ? ꯑꯦ ꯀꯩꯅꯦꯒꯤ ꯁꯤꯗꯤ? ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ? ꯉꯥꯎꯕ꯭ꯔꯕ ꯅꯪꯕꯣ?" "ꯑꯁ ꯍꯧꯖꯤꯛꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯂꯣꯏꯈꯤꯗ ꯉꯥꯏꯔꯦ꯫ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯇꯧ ꯍꯥꯏꯔꯣ? ꯉꯝꯃꯔꯣꯏꯗ ꯑꯩ꯫ ꯍꯧꯅꯨꯍꯦ ꯏꯕꯣ ꯅꯪ, ꯁꯤꯅꯤ ꯅꯪ꯫ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯆꯤꯔꯥꯏ ꯇꯥꯡꯁꯤꯅ ꯊꯣꯛꯍꯜꯂꯤꯅꯤ꯫ ꯃꯁꯤꯗ ꯍꯥꯠꯂ ꯐꯗꯧꯅꯤ꯫ ꯑꯩ ꯃꯉꯣꯟꯗ ꯄꯥꯎꯗꯤ ꯍꯥꯏꯈꯤꯕꯅꯦ, ꯑꯗꯨꯒ ꯀꯅꯥꯝꯇ ꯍꯥꯏꯗ꯭ꯔꯤꯅꯦ ꯃꯥꯅ꯫ ꯃꯁꯤ ꯍꯥꯟꯅ ꯍꯥꯠꯁꯤ." ꯁꯤ ꯍꯥꯏꯔꯒ ꯔꯥꯖ ꯚꯛꯇꯒꯤ ꯂꯨꯈꯝꯗ ꯑꯃꯨꯛ ꯊꯥꯏ꯫ ꯚꯛꯇꯅ "ꯀꯩꯅꯣꯍꯦ, ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯃꯤ ꯂꯣꯏ ꯁꯨꯔꯦ꯫ ꯑꯩꯈꯣꯏ ꯃꯉꯥꯃꯛ ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯀꯣ." ꯚꯛꯇꯅ "ꯅꯪ ꯑꯃꯨꯛ ꯋꯥꯟꯊꯔꯛꯀꯅꯤ꯫ ꯔꯥꯖꯀꯤ ꯇꯥꯏꯞꯇ ꯑꯃꯨꯛ ꯆꯥꯕ ꯐꯪꯍꯧꯔꯦꯀꯣ." ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯁꯅꯥꯇꯣꯝꯕꯅ "ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯌꯦꯟꯁꯥꯡ ꯂꯩꯔꯨꯔꯁꯤ꯫ ꯊꯣꯏꯕꯤ, ꯆꯦꯟꯕꯤ, ꯅꯣꯏ ꯑꯅꯤꯅ ꯃꯔꯣꯏ ꯃꯄꯥꯡꯒꯗꯣ ꯁꯦꯝꯃꯝꯃꯣ, ꯆꯥꯛ ꯊꯥꯡꯒꯠꯂꯝꯃꯣ." ꯔꯥꯖꯅ "ꯅꯣꯏ ꯑꯅꯤ ꯆꯠꯂꯨꯔꯣ, ꯑꯩ ꯑꯉꯥꯡꯈꯩꯒ ꯂꯩꯔꯝꯃꯒꯦ." ꯁꯅꯥꯇꯣꯝꯕꯅ "ꯑꯗꯨꯁꯨ ꯌꯥꯏꯌꯦ, ꯚꯛꯇꯤ ꯂꯥꯛꯑꯣ." ꯚꯛꯇ ꯆꯠꯂꯝꯗꯥꯏꯗ ꯔꯥꯖꯇ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ "ꯅꯇꯨꯗꯣ ꯁꯦꯟꯅꯍꯧꯔꯣ ꯏꯕꯨꯡꯉꯣ, ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯍꯧꯔꯦꯅꯦ ꯌꯦꯡꯁꯤꯟꯕꯗꯤ." ꯔꯥꯖꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯚꯛꯇꯗꯣ ꯏꯟꯊꯣꯛꯈꯤ꯫ ꯔꯥꯖꯅ "ꯊꯣꯏꯕꯤ, ꯆꯦꯟꯕꯤ, ꯆꯪꯁꯤ ꯆꯠꯂꯣ, ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ." ꯆꯟꯕꯤꯅ "ꯗꯥ ꯔꯥꯖ ꯅꯪ ꯍꯩꯕ꯭ꯔꯣ?" "ꯍꯩꯅ." "ꯏꯁ ꯊꯣꯏꯕꯤ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯩꯅꯦ꯫ ꯗꯥ ꯔꯥꯖꯅ ꯆꯥꯛ ꯊꯣꯡꯕ ꯍꯩ ꯍꯥꯏꯁꯦ, ꯍꯌꯦꯡꯋꯥꯏ ꯃꯥ ꯑꯗꯨꯝ ꯊꯣꯡꯍꯟ ꯌꯥꯔꯦ." ꯊꯣꯏꯕꯤꯅ "ꯇꯥꯅꯤꯡꯗꯦꯍꯦ." ꯔꯥꯖ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ "ꯄꯦꯜꯂꯕꯅꯤ ꯇꯧꯔꯤꯁꯦ, ꯑꯔꯦꯝꯕꯩ ꯍꯥꯏꯔꯝꯃꯦ ꯑꯩ, ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯍꯦ." ꯔꯥꯖ, ꯄꯟꯆꯅꯨ, ꯔꯥꯙꯦ ꯃꯈꯣꯏ ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯤ꯫ ꯔꯥꯖꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯔꯥꯖꯅ "ꯄꯥꯕꯨꯡ, ꯀꯩꯗꯧꯔꯦ? ꯀꯩꯅꯣꯝꯇ ꯍꯪꯒꯦ." "ꯍꯪꯉꯨ." "ꯑꯩꯒꯤ ꯀꯤꯗꯅꯤ ꯗꯣꯅꯔꯗꯣ ꯀꯅꯥꯅꯣ? ꯀꯥꯏꯗꯒꯤꯅꯣ? ꯄꯥꯕꯨꯡꯅ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯑꯝꯇꯁꯨ ꯍꯥꯏꯗꯦ." ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯔꯥꯖꯇ ꯄꯨꯂꯞ ꯌꯦꯡꯉꯛꯏ꯫ ꯄꯟꯆꯅꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯇꯤꯚꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ "ꯍꯥꯏꯕꯤꯌꯣ ꯄꯥꯕꯨꯡ, ꯃꯅꯤꯄꯨꯔꯗꯒꯤꯅꯤꯁꯨ ꯍꯥꯏꯔꯦ, ꯑꯥꯗ ꯂꯩꯔꯤꯉꯩꯗ ꯁꯤ ꯌꯧꯔꯀꯥꯟꯗ ꯍꯥꯏꯒꯦ ꯍꯥꯏꯔꯦ, ꯁꯨꯛꯍꯥꯏꯗꯤ ꯍꯥꯏꯗꯦ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯣ ꯉꯁꯤꯗꯤ ꯍꯥꯏꯕꯤꯌꯣ." ꯑꯟꯖꯂꯤꯅ "ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯣ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯄꯥꯕꯨꯡꯅ ꯂꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯄꯩꯁꯥꯁꯨ ꯑꯝꯇ ꯂꯧ ꯌꯥꯗꯦ ꯍꯥꯏ, ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯗꯣ ꯐꯖꯕ꯭ꯔꯣ?" ꯔꯥꯖꯅ "ꯑꯦ, ꯄꯩꯁꯥꯁꯨ ꯂꯧꯗꯕ꯭ꯔꯣ ꯍꯥꯏꯁꯦ?" ꯑꯟꯖꯂꯤꯅ "ꯂꯧꯗꯦ ꯍꯥꯏꯌꯦ, ꯑꯩꯈꯣꯏꯒ ꯐꯥꯎ ꯎꯅꯁꯦ ꯌꯥꯈꯤꯗꯤꯌꯦ." ꯔꯥꯖ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯄꯥꯕꯨꯡ, ꯃꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯣ." ꯄꯟꯆꯅꯨ ꯃꯆꯤ ꯂꯦꯡꯗꯦ꯫ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯄꯨꯂꯞ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯤꯚꯤꯗꯨ ꯐꯠ ꯑꯣꯐ ꯇꯧꯔꯒ ꯁꯣꯐꯥꯗ ꯉꯥꯊꯔꯛꯏ꯫ ꯑꯗꯨꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯂꯣꯠꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ." ꯔꯥꯖꯅ "ꯄꯥꯕꯨꯡ, ꯃꯥꯅ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯆꯨꯝꯕ꯭ꯔꯅꯦ? ꯄꯩꯁꯥꯁꯨ ꯂꯧꯗꯦ ꯍꯥꯏ꯫ ꯑꯁ ꯑꯩꯀꯣ." ꯄꯟꯆꯅꯨꯅ "ꯕꯨꯡꯉꯣ ꯇꯞꯊꯈꯣꯅꯦ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯗꯕꯁꯤꯅꯤ꯫ ꯏꯄꯥꯁꯨ ꯆꯠꯇꯨꯅ ꯌꯦꯡꯉꯨꯔꯤꯕꯅꯤ, ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ." ꯔꯥꯖꯅ "ꯀꯩꯅꯣ ꯍꯥꯏꯁꯦ?" ꯄꯟꯆꯅꯨꯅ "ꯑꯩꯉꯣꯟꯗ ꯄꯨꯝꯅꯃꯛ ꯂꯣꯠꯂꯝꯃꯤ, ꯃꯃꯤꯡ ꯐꯥꯎꯕ ꯂꯣꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯆꯤꯡꯅꯩ꯫ ꯃꯥꯅ ꯍꯥꯏꯔꯝꯕ ꯍꯥꯏꯕꯕꯨ
Panchanu haukiba singdu wariliduna khangalai. Panchanu tamna hairei. Mana hairambagi matunginane aina lolibase. Ras mamittu chajet usillaga sofa duda ngatharei. Aduga amuk tamna hogotuna mamaidu tamna nantharaga hairei. Phare babu ai thirage. Clear oiba yaba amata leitabra. Panchanuna ngaiko photo amadi lei aina kaphobane. Kadano babu leiramo ai logthorake. Si hairaga hagotuna chatkre. Radhe Anjali Ras nokfe tawna yingnei. Panchanusu amuk hobe hobe chelai. Rasu mapabungdagi photo do lauraga yengi. Angang ni naside. Sidi ai masak khangdibo. Pabong ai thirage. Ado ai thaba amata chalukige. Radhena kadaidano nong maraksida. Gari achaubuda chatke. Phone amata layuge tawbane. Radhena ibungo kona lairone. Nong maraksidane cholaningdeko. Anjali di maram khangbana mama bu khamai. Ima kaisu tawreba. Phone do afaba yenguko. Ras tu nokfe tawrai. Radhena machin mokpa chaphe manaje. Phajana chatluko. Rasu gari thaudoraktuna thorai. Thoibi hoi tamna gari du thaurai. Thongal hek yaubaga ras gari du khamlamlaga nong maraktuda chensilai. Sanatombana kaino ne kanana tanarake adu kana chelaidubo. Rasna as nong tabasida tawbane. Natte sumang anan basida chelaido. Nanthuradi ketli amakhak yaurido. Nanthane na tawbani ne. As pele he awaiba. Kaino nong suya khangda kai pairai sibo. Kai lebige. Thoibidi asi hangane se ai ngasai na khangabane. Ibo ai shenangi nupi shenanaba gatekeeper oina ubra. Kari watane geside. Nang na khoida lakpase atay amta hangde. Thoibi hana hangi. Adugi haibanida. Nangonda hangdana ai kanada hangaina. Imada hangaira. Kaino khangdime. Puge su puro ibungo. Kumbada ware ai. Yarbo sengbe. Pugrege ngasiya. Pugro. Phare pukitare. Inagda thamlaga adum senazarage. Lairik su tamhalage ada. Noi swaida thambase ai mihulga sudi. Mama si kayada thari nu yango. Mai soladi ai gi thawaise kamai phangdorige. Kan baini ai na phangdorise. Peli arembai haijarame ai. Magi kada Nobel pa hobane. Leramusida ai kokthorake. Okay. Sanatombasu imungda changkre. Rasu sofa duda famthai. Sanatombana thoibe kai hage tama nang da ras la aubane pukcho cholawrabane. Ha maba kedawlaiba nong maraksida. Si hairaga tawel ama paiduna chenthokre. Sanatombadi somda machangi mataudu yenglaga tumina nokli. Thoibi taha chenthoraktuna sofa da phamliba raski manakta chensilai. Kedawlaino nong maraksida. As kokase loina cholese. Nong si hangaga irenjana lakpa yadra. Makutta pairiba tawel duna raski makoktu taithokpirei. Rasti inga ngakre. Sanatombana wa henjalamni haiba ma khangle. Nokfe tawduna thoibigi makuttu fai. Manakta chingsinduna phamhalle. Chalo losiluro. Kai chatweba. Phone leiba. Hojikpa pung 2 tadore. Thengani hayeng chalase. Yade hojik chakadongni. Thengoye gari da chatawni. Gari yaure. Daras hayeng chaseba. Yade loisiluroba. Ada kui kumsiko. Hoi kuiroye. Thoibi su sangkre. Sanatombasu raski manakta changsilai. Kadai chatoiba. Phone amta yenguge. Kanagi phone. Aiga akhoi nupigagi. Imai mai di lukhamda pale he. Nangonda ye chararoye. Phone da tum haunazarage. Phone pahalage sini ne. Phone se yam kanai kaino. Mana kaino miyengningasu adum yare. Adagi tatok tasin tawnarasu adum yare dana. Nusi wari chithabasu adum yare. Sanatombagi waduda rastu mamit paina yenglai.
ꯁꯅꯥꯇꯣꯝꯕꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯁꯨ ꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯗꯥꯔꯥꯁ ꯂꯣꯏꯔꯦ, ꯆꯠꯂꯁꯤ, ꯅꯣꯡꯁꯨ ꯄꯥꯊꯔꯦ꯫ ꯚꯥꯏ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯔꯦꯟꯖꯅ ꯆꯠꯂꯨꯀꯣ, ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯅꯨ ꯅꯥꯕꯤꯕꯣ, ꯑꯉꯥꯡꯗꯨ ꯉꯟꯅ ꯊꯤꯜꯂꯛꯀꯗꯕꯅꯤ꯫ ꯔꯥꯖꯇꯨ ꯁꯅꯥꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯨꯔꯒꯦ꯫ ꯐꯔꯛ ꯇꯧꯔꯕ, ꯅꯌꯨꯝꯗ ꯂꯥꯛꯑꯦ ꯈꯪꯉꯨ꯫ ꯔꯥꯖꯁꯨ ꯊꯣꯏꯕꯤꯕꯨ ꯃꯥꯡ ꯊꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒ ꯔꯥꯖꯀ ꯐꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯐꯣꯟꯗꯨ ꯌꯦꯡꯉꯤ꯫ ꯔꯥꯖꯅ, ꯊꯣꯏꯕꯤ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑయ్ꯌꯥ ꯗꯥꯔꯥꯁ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ꯫ ꯁꯤꯗꯤ? ꯑꯃ ꯑꯍꯥꯟꯕꯒꯤ ꯕ꯭ꯂꯦꯛꯁꯦ ꯁꯤꯅ ꯍꯦꯜꯂꯦ ꯃꯁꯥ ꯅꯥꯟꯕ꯫ ꯑꯗꯨꯗꯤ ꯏꯕꯥꯅꯤꯒꯤ ꯁꯤ ꯂꯧꯔꯒꯦꯀꯣ꯫ ꯗꯥꯔꯥꯁ ꯈꯤꯇꯪ ꯂꯧꯋꯣ, ꯑꯩꯒꯤꯗꯤ ꯌꯥꯔꯦꯗ꯫ ꯙꯠ ꯀꯤꯟ ꯆꯥꯅꯤ꯫ ꯇꯥꯃꯣ ꯁꯤꯒꯤ ꯑꯅꯤꯁꯦ ꯄꯦꯛ ꯇꯧꯁꯤꯟꯕꯤꯔꯣ꯫ ꯐꯣꯟꯗꯨ ꯂꯧꯔꯒ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯒꯠꯂꯛꯏ꯫ ꯊꯣꯏꯕꯤꯅ, ꯗꯥꯔꯥꯁ ꯀꯥꯏꯗꯅꯣ? ꯀꯩꯅꯣꯝ ꯆꯥꯈꯤꯁꯦ, ꯑꯗꯨꯒ ꯍꯟꯅꯕ꯫ ꯊꯣꯏꯕꯤꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯒꯥꯔꯤꯗ ꯐꯣꯇꯣ ꯑꯃ ꯌꯥꯎꯕꯗꯨ ꯍꯥꯏꯐꯦꯠ ꯎꯔꯦ꯫ ꯔꯥꯖꯅ ꯉꯁꯥꯏ ꯃꯄꯥꯕꯨꯡꯗꯒꯤ ꯂꯧꯔꯛꯄ ꯐꯣꯇꯣꯗꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯊꯝꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯀꯅꯥꯅꯣ ꯍꯪꯒꯦ ꯍꯥꯏꯗꯨꯅ, ꯐꯣꯇꯣꯁꯦ, ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯔꯥꯖꯅ ꯐꯠꯊꯠꯂꯛꯏ꯫ ꯀꯥꯎꯏꯅꯦ, ꯐꯣꯇꯣ ꯀꯥꯞꯁꯦ꯫ ꯊꯣꯏꯕꯤ ꯒꯥꯔꯗꯦꯟ ꯑꯃꯗ ꯆꯪꯉꯒ ꯀꯩꯅꯣꯝ ꯆꯥꯔꯁꯤꯀꯣ, ꯑꯗꯨꯒ ꯐꯣꯇꯣꯁꯨ ꯀꯥꯞꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯥꯔꯗꯦꯟ ꯑꯃꯗ ꯂꯥꯛꯂꯤ꯫ ꯒꯥꯔꯗꯦꯟꯗꯨꯗ ꯐꯣꯇꯣ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯀꯥꯞꯄꯤ꯫ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯕꯖꯥꯔ ꯌꯧꯔꯛꯄꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯅ, ꯑꯁ ꯒꯥꯔꯤ ꯃꯌꯥꯝꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯁꯤꯗꯤ? ꯗꯥꯔꯥꯁ ꯊꯦꯡꯉꯦ, ꯄꯨꯡ 5 ꯇꯥꯗꯧꯔꯦ꯫ ꯅꯪꯅꯤꯁꯦ꯫ ꯒꯥꯔꯤꯗꯨ ꯉꯥꯏꯗꯅ ꯊꯧꯏ꯫ ꯊꯣꯏꯕꯤꯗꯤ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯏ꯫ ꯗꯗꯥ ꯀꯣꯛꯁꯤ ꯉꯥꯎꯋꯦ, ꯒꯥꯔꯤ ꯆꯤꯟꯃꯟꯕꯁꯤꯗ ꯇꯧꯔꯤꯅꯤꯅꯦ꯫ ꯊꯣꯡꯅꯥꯎꯁꯦ ꯍꯥꯏꯗꯒꯦꯀꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯧꯏ꯫ ꯖꯥꯝ ꯑꯣꯏꯔꯤꯉꯩꯗꯨꯗ ꯒꯥꯔꯤꯒꯤ ꯇꯌꯥꯔꯗꯨ ꯄꯪꯆꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯁ ꯗꯥꯎꯗꯤꯕ꯫ ꯗꯥꯔꯥꯁ ꯀꯩꯗꯧꯔꯒꯦ? ꯒꯥꯔꯤꯁꯦ ꯄꯪꯆꯔ ꯑꯣꯏꯔꯦ꯫ ꯍꯥ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯊꯦꯡꯉꯅꯤꯌꯦ ꯗꯥꯔꯥꯁ, ꯇꯥꯃꯣꯅ ꯆꯩꯔꯅꯤꯌꯦ, ꯊꯦꯡꯅ ꯍꯟꯖꯤꯜꯂꯗꯤ ꯐꯨꯅꯤꯁꯨ ꯍꯥꯏꯌꯦ꯫